ꯉꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯦꯖ ꯈꯔꯒꯤ ꯄꯣꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯕꯒꯤ ꯃꯅꯨꯡꯗ ꯏꯗꯨ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯄꯦꯖ ꯑꯁꯤꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯒꯤ ꯄꯥꯎꯔꯧꯗ ꯅꯤꯡꯊꯧ ꯁꯦꯝꯕ ꯌꯥꯎꯒꯅꯨ ꯅꯤꯡꯊꯧ ꯀꯟꯕ ꯌꯥꯎ ꯍꯥꯏꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯈꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯂꯣꯛꯇꯥꯛ ꯃꯄꯥꯎ ꯑꯞꯗꯦꯠꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯁꯨꯡ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯅꯪꯒꯤ ꯅꯤꯡꯊꯧ ꯅꯠꯇ꯭ꯔꯒ ꯂꯤꯗꯔ ꯑꯗꯨ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯗ ꯇꯤꯀꯤ ꯇꯀꯥ ꯁꯨꯝ ꯍꯣꯠꯂꯒꯗꯤ ꯅꯠꯇ꯭ꯔꯒ ꯊꯤꯅ ꯁꯨꯝ ꯆꯩꯕ ꯇꯨꯡꯗꯒꯤ ꯊꯥꯡꯅ ꯁꯨꯝ ꯊꯤꯜꯂꯒꯗꯤ ꯃꯁꯥꯅ ꯂꯤꯗꯔ ꯑꯗꯨ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯥꯏꯕ ꯇꯥꯕꯅꯤ, ꯂꯥꯟꯒꯤ ꯄꯥꯡꯒꯜ ꯁꯣꯟꯊꯈꯤꯕ ꯇꯥꯕꯅꯤ꯫ ꯂꯤꯗꯔ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯗ ꯃꯥꯡꯖꯩ ꯍꯥꯏꯕ ꯋꯥꯍꯪ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅ ꯅꯪꯗꯤ ꯅꯤꯄꯥ ꯅꯠꯇ꯭ꯔꯣ, ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯀꯔꯤꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯊꯧ ꯂꯥꯡꯕꯒꯨꯝꯕꯅꯤ꯫ ꯄꯩꯁꯥ ꯄꯨꯁꯤꯜꯂꯛꯅꯕ, ꯄꯩꯁꯥ ꯇꯥꯅꯅꯕ ꯋꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯗꯤ ꯌꯥꯗꯕ, ꯑꯣꯡꯂꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯣꯠ ꯗ꯭ꯌꯨꯇꯤ꯫ ꯑꯗꯨꯒꯨꯝꯕ ꯏꯃꯨꯡꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯁꯣꯁꯥꯏꯇꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯗꯨꯗꯤ ꯑꯈꯨꯏꯕ ꯂꯩ ꯃꯅꯥꯒꯨꯝꯕꯅꯤ꯫ ꯌꯣꯠ ꯑꯁꯤ ꯑꯇꯩ ꯙꯥꯇꯨ ꯑꯃꯠꯇꯅ ꯃꯥꯡꯍꯟꯕ ꯉꯝꯗꯕꯅꯤ, ꯃꯍꯥꯛꯀꯤ ꯀꯣꯂꯤꯡ ꯔꯁ ꯑꯗꯨꯅ ꯃꯥꯡꯍꯟꯖꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯝ ꯇꯧꯅ ꯅꯤꯄꯥ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟ, ꯄꯔꯁꯣꯅꯦꯂꯤꯇꯤ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯑꯗꯨꯅ ꯍꯜꯂꯛꯄꯗ ꯃꯊꯟꯇ ꯃꯥꯡꯍꯟꯖꯈꯤꯒꯅꯤ꯫ ꯂꯤꯗꯔ ꯑꯗꯨ ꯏꯁꯣꯔ ꯅꯠꯇꯕꯅꯤ꯫ ꯄꯤꯄꯜꯁ ꯑꯦꯇꯤꯇ꯭ꯌꯨꯗꯁ, ꯃꯅꯤ ꯑꯃꯗꯤ ꯄꯥꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕ ꯑꯗꯨꯅ ꯅꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯆꯠꯍꯟꯒꯅꯨ꯫ ꯅꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯥꯡꯒꯜ ꯄꯤꯕ ꯉꯝꯕꯁꯤꯡꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯄꯨꯟꯒꯗꯕꯅꯤ꯫ ꯔꯥꯏꯠ ꯗꯤꯁꯤꯖꯟ ꯑꯗꯨꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯍꯦꯛ ꯑꯦꯛꯁꯟꯗ ꯑꯣꯟꯊꯣꯛꯄ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯔꯣꯡ ꯗꯤꯁꯤꯖꯟ ꯈꯨꯗꯛꯇ ꯑꯣꯜꯂꯦ꯫ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯤꯕ ꯃꯈꯩꯗꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯅꯪꯉꯣꯟꯗ ꯑꯐꯕ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯅꯣꯡ ꯍꯥꯡꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯄꯨꯔꯒ ꯆꯠꯂꯤꯕ ꯁꯥꯇꯤꯟ ꯑꯝꯕ꯭ꯔꯦꯂꯥ ꯑꯗꯨ ꯅꯪꯉꯣꯟꯗ ꯄꯣꯠꯂꯨꯝ ꯕꯔꯗꯟ ꯑꯣꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯗꯁꯦꯠꯇꯁꯨ ꯕꯦꯅꯤꯐꯤꯠ ꯄꯤꯔꯛꯄ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯂꯣꯌꯦꯜꯇꯤ ꯍꯟꯊꯩ꯫ ꯃꯗꯨꯅꯅꯤ ꯂꯤꯗꯔ ꯁꯤꯜꯂꯨ ꯂꯤꯗꯔ ꯐꯠꯇ꯭ꯔꯦ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯨ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯑꯗꯨ ꯀꯝꯐꯣꯔꯠ ꯖꯣꯟꯗꯒꯤ ꯍꯦꯟꯗꯣꯛꯅꯤꯡꯕ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤꯅꯤ꯫ ꯄꯩꯁꯥꯅ ꯁꯣꯜꯕ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯧꯗꯦ, ꯀꯣꯁ ꯀꯧꯕꯅꯤ꯫ ꯃꯦꯟꯇꯦꯜ ꯀ꯭ꯂꯦꯔꯤꯇꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯋꯦꯜ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯁꯦꯡꯅ ꯃꯃꯨꯠ ꯇꯥꯅ ꯈꯟꯕ ꯇꯝꯕꯤꯌꯨ꯫ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯃꯨꯟꯅ ꯇꯥꯕ ꯉꯝꯂꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯟꯐ꯭ꯌꯨꯁ ꯊꯣꯛꯍꯜꯂꯤꯕ ꯋꯥꯔꯜ ꯑꯗꯨꯗꯒꯤ ꯅꯁꯥꯕꯨ ꯀꯟꯖꯕ ꯉꯝꯒꯅꯤ꯫ ꯄꯦꯖ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯍꯤꯡꯂꯦꯞꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯃꯈꯩ ꯐꯒꯠꯂꯒ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ꯫ ꯊꯥꯗꯧ ꯇꯦꯛꯁ ꯑꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯗꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯐꯨ ꯆꯩꯕ ꯇꯧꯈꯤ꯫ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯥꯖꯗꯨꯅ ꯂꯣꯛꯄ ꯀꯥꯅꯤ ꯄꯣꯄꯤ ꯐꯒꯠꯂꯒ ꯄꯨꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯐꯨꯕ ꯆꯩꯕꯗꯒꯤ ꯁꯣꯛꯂꯕ ꯁꯣꯡꯐꯨ ꯚꯤꯂꯦꯖꯀꯤ ꯃꯤꯑꯣꯏ 30ꯃꯨꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ꯫ ꯑꯥꯔꯃꯤ ꯑꯃꯗꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠ ꯄꯨꯜꯂꯒ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁ ꯐꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 30 ꯁꯦꯛꯃꯥꯏꯅ ꯈꯪꯍꯟꯖꯕ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯈꯛ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯤ ꯃꯗꯨꯗꯤ AT ꯌꯨꯅꯤꯠ 30 ꯁꯦꯛꯃꯥꯏꯒꯤ QRT ꯑꯣꯏꯅ ꯂꯩꯔꯦꯟꯀꯥꯕꯤꯗ ꯂꯩꯔꯤꯕ ꯇꯦꯡꯒꯣꯂꯣꯏꯁꯤꯡꯅ ꯑꯔꯩꯕ ꯃꯁꯥ ꯃꯁꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯄꯨꯊꯣꯛꯆꯔꯒ ꯑꯃꯗꯤ ꯋꯥꯅ ꯍꯨꯃꯥꯡ ꯃꯃꯜꯅ ꯊꯥꯖꯕ ꯆꯤꯡꯒꯨꯝ ꯃꯁꯔꯨꯝ ꯀꯌꯥ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ 9 ꯑꯃꯗꯤ ꯃꯥꯔꯆꯀꯤ 10ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯔꯝꯕꯕꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯒꯨꯝꯕ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯃꯅꯥ ꯔꯤꯋꯥꯔꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ AT ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯅ ꯄꯤꯖꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯔꯣꯟꯕ ꯑꯣꯏꯅ ꯊꯝꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯒꯤ ꯄꯦꯖꯇꯒꯤ ꯄꯣꯁ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯤꯔꯤꯒꯤ ꯂꯥꯟꯐꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯍꯩꯊꯣꯏꯕ ꯕꯨꯡꯁꯅꯥꯒꯤ ꯊꯅꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ 2 ꯉꯁꯤ ꯖꯤꯔꯤꯕꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯔꯤꯕ RK ꯁꯅꯥꯇꯣꯝꯕꯤ ꯗꯦꯕꯤ ꯕꯤꯗ꯭ꯌꯥꯂꯌꯥ ꯖꯤꯔꯤꯕꯥꯝꯇ ꯀ꯭ꯂꯥꯁ 12 ꯐꯥꯎꯕ ꯂꯦꯝꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯦꯗꯃꯤꯁꯟ ꯇꯧꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃꯃꯝ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯁ꯭ꯀꯨꯜꯒꯤ ꯃꯦꯅꯦꯖꯃꯦꯟꯠ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯣꯛꯅꯣꯅ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯍꯥꯛꯅ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤ ꯑꯪꯀꯜ ꯍꯩꯊꯣꯏꯕꯒꯤ ꯃꯆꯥꯁꯤꯡ ꯈꯛꯇꯗ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯅꯨ, ꯃꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯕ ꯊꯧꯅꯥꯅꯤ ꯍꯥꯏꯅ ꯂꯧꯕꯤꯌꯨ꯫ ꯉꯁꯤꯗꯤ ꯂꯥꯟ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯀꯌꯥ ꯃꯤꯌꯥꯝꯅ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯈ꯭ꯔꯦ꯫ ꯑꯁꯣꯛꯄ ꯀꯌꯥ ꯃꯁꯥꯒꯤ ꯑꯇꯇꯥꯏ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯁꯤ ꯎꯔꯨꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯤ꯫
ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯃꯅꯤꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯄꯨꯟꯅ ꯆꯦꯛ ꯄꯣꯏꯟꯠ 106 ꯍꯥꯡꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯒꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ UKNAꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯁꯥꯔꯝꯕ ꯕꯪꯀꯔ 3 ꯁꯦꯜꯇꯔ ꯀꯦꯝꯞ 12 ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯄꯨꯡ 24 ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯂꯩꯉꯥꯛꯀꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯂꯂꯣꯡꯂꯨꯞ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNAꯅ ꯁꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯋꯥꯡꯃꯗ ꯁꯥꯔꯝꯕ ꯕꯪꯀꯔ 3 ꯑꯃꯗꯤ ꯁꯦꯜꯇꯔ ꯀꯦꯝꯞ 12 ꯃꯩ ꯊꯥꯗꯣꯛꯈ꯭रे ꯍꯥꯏꯔꯤ꯫ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ PROꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯏꯟꯗꯣ ꯃꯦꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯡꯐꯨ ꯚꯤꯂꯦꯖꯇ ꯁꯥꯔꯝꯕ UKNAꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯕꯪꯀꯔ 3 ꯑꯃꯗꯤ ꯁꯦꯜꯇꯔ ꯀꯦꯝꯞ 12ꯅ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯅ ꯁꯥꯕ ꯅꯣꯡꯃꯩ 12 ꯑꯃꯗꯤ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯐꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯊꯥ ꯑꯁꯤꯒꯤ 6ꯇ ꯍꯤꯡꯂꯦꯞꯀꯤ ꯑꯦꯔꯤꯌꯥꯗ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ UKNAꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯀꯥꯡꯕꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, CRPF, BSF ꯑꯃꯗꯤ ITBTꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯠꯂꯥꯏ 118 ꯑꯃꯗꯤ IED, ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯗꯤ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯕꯤꯁꯅꯨꯄꯨꯔ, ꯁꯦꯅꯥꯄꯇꯤ, ꯊꯧꯕꯥꯜ, ꯖꯤꯔꯤꯕꯥꯝ, ꯆꯥꯟꯗꯦꯜ, ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯐꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯔꯦꯟꯖꯀ ꯂꯣꯟꯅꯕ ꯀꯣꯆꯤꯖꯥꯡ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯅꯧꯅ ꯌꯨꯝ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯤꯜ ꯔꯦꯟꯖꯀ ꯅꯛꯅꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯆꯤꯖꯥꯡ ꯚꯤꯂꯦꯖꯇ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯅꯧꯅ ꯌꯨꯝ ꯀꯌꯥ ꯁꯥꯖꯤꯟꯗꯨꯅ ꯈꯨꯟꯗꯥ ꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥ 2023 ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯀꯣꯆꯤꯖꯥꯡ ꯈꯨꯜ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯇꯥꯈꯤꯕ ꯂꯩꯇꯦ꯫ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯄꯠꯂꯤꯌꯥ ꯗꯥꯏꯂꯦꯛ ꯈꯨꯜ ꯑꯗꯨꯗ ꯌꯨꯝ 15ꯗꯒꯤꯅ 10 ꯅꯧꯅ ꯁꯥꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯀꯨꯝꯖꯥ 2023ꯗ ꯒꯨꯒꯜ ꯃꯦꯞꯇ ꯌꯦꯡꯕꯗꯁꯨ ꯌꯨꯝ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯒꯤ ꯒꯨꯒꯜ ꯃꯦꯞꯇ ꯌꯦꯡꯕ ꯃꯇꯝꯗ ꯅꯧꯅ ꯌꯨꯝꯁꯤꯡ ꯁꯥꯕꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯕ ꯐꯪꯂꯛꯈꯤꯕꯅꯤ꯫ ꯀꯣꯆꯤꯖꯥꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯒꯣꯆꯥꯎ ꯏꯈꯥꯏꯒ ꯌꯥꯝꯅ ꯅꯛꯅꯕ ꯃꯐꯝꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯟꯗꯝꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ꯫ ꯀꯕꯣ ꯚꯦꯂꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯕ MP ꯁꯅꯥꯖꯥꯎꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯀꯕꯣ ꯚꯦꯂꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯅꯕ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯂꯨ ꯅꯠꯇ꯭ꯔꯒ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯃ꯭ꯌꯥꯟꯃꯥꯔꯅ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯍꯜꯂꯨ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯐꯝꯈꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯒꯤ 0 ꯑꯋꯥꯔꯒꯤ ꯃꯇꯝꯗ MP ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯀꯕꯣ ꯚꯦꯂꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯄꯨꯈꯠꯂꯗꯨꯅ ꯍꯥꯏ ꯀꯨꯝꯖꯥ 1953ꯒꯤ ꯃꯥꯔꯆ 3ꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯄꯟꯗꯤꯠ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯃꯇꯝ ꯑꯗꯨꯒꯤ ꯃꯍꯥꯛꯀ ꯐꯝ ꯃꯥꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯔꯨꯒꯥꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯕꯣ ꯚꯦꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯃꯗ ꯕꯔꯃꯥ ꯍꯥꯏꯅ ꯈꯪꯅꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯈꯤꯕ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 19,110 ꯄꯥꯛ ꯆꯥꯎꯕ ꯚꯦꯂꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯠꯊꯣꯛ ꯂꯩꯕ ꯑꯃꯗꯤ ꯂꯩꯍꯥꯎ ꯐꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤ ꯑꯉꯟꯕ ꯃꯇꯝ ꯀꯨꯝꯖꯥ 1450 ADꯗꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯄꯜꯂꯝꯕ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯕꯣ ꯚꯦꯂꯤꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯈꯤꯕ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯃꯔꯝꯗꯤ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃꯠꯇ ꯂꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤ꯫ MP ꯁꯅꯥꯖꯥꯎꯕꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯀꯨꯝꯖꯥ 1826ꯀꯤ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯥꯟꯗꯞꯀꯤ ꯂꯩꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗꯦ꯫ ꯀꯨꯝꯖꯥ 1834ꯒꯤ ꯀꯕꯣ ꯚꯦꯂꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯕꯣ ꯚꯦꯂꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯒꯝꯚꯤꯔ ꯁꯤꯡꯍꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯈꯥ 500ꯒꯤ ꯁꯦꯟꯐꯝ ꯄꯤꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯀꯨꯝꯖꯥ 1949 ꯐꯥꯎꯕꯗ ꯃ꯭ꯌꯥꯟꯃꯥꯔꯅ ꯃꯅꯤꯄꯨꯔꯗ ꯊꯤꯔꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯖꯥ 1989ꯗ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯀꯨꯝꯖꯥ 1953 ꯑꯗꯨꯋꯥꯏ ꯐꯥꯎꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯄꯤꯔꯛꯂꯝꯃꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜꯁꯤꯡ ꯑꯃꯠꯇ ꯅꯩꯅꯔꯝꯗꯅ ꯅꯦꯍꯔꯨꯅ ꯄꯣꯠꯊꯣꯛ ꯂꯩꯈ꯭ꯔꯕ ꯚꯦꯂꯤ ꯑꯁꯤꯕꯨ ꯃ꯭ꯌꯥꯟꯃꯥꯔꯗ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯆꯥꯎꯔꯕ ꯑꯁꯣꯏꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯦꯍꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯀꯪꯒ꯭ꯔꯦꯁꯄꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ
ꯊꯝꯕꯒ ꯂꯣꯏꯅꯅ ꯃ꯭ꯌꯥꯟꯃꯥꯔꯅ ꯀꯥꯕꯣ ꯚꯦꯂꯤꯕꯨ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯗꯣꯔꯛꯅꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯌꯦꯡꯁꯤꯜꯂꯨ ꯅꯠꯇ꯭ꯔꯒ ꯄꯟꯗꯨꯅ ꯀꯝꯄꯦꯟꯁꯦꯁꯟꯒꯤ ꯁꯦꯟꯐꯝ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯃꯈꯥ ꯇꯥꯅ ꯊꯤꯍꯜꯂꯨ ꯍꯥꯏꯅ MP ꯁꯅꯥ ꯆꯥꯎꯕꯅ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫